अहानबदा मरोइबा पाउ फॉल आर्मी वॉर्म ना अतै पांबी सिंदा सोकलकद्रा हाइना CAU ना थिजिनबगी थबक चथरे मणिपुर दा ऑर्गेनिक की पाइखलिबा प्रोजेक्ट सिंग मिनिस्ट्री ऑफ एग्रीकल्चर एंड फार्मर वेलफेयर की जॉइंट सेक्रेटरी ना यंगसिनख्रे अमदी जिंजाक निपाल तांगदबा लमदम अमा ओहिनबा लेंगाक ना पाइखलिबा थबक असि लौमिसिंगदसु मपुंग फाना यहन पामले खुरुमजरे ISTV पाउमियंग ताबिरिबसिंग मुतराम नोकचरे होजिमा पुंगैबा पाउ Identification, symptomology and management of fall armyworm on maize in Manipur haibasida nomagi oiba training cum awareness program among ngasi All India Coordinated Research Project on Maize Directorate of Research amadi Central Agricultural University Imphal na sinduna University asigi auditorium hall da pangthokre ICAR Indian Institute of Maize Research Ludhiana Punjab ki sponsor makhada pangthokpa training cum awareness program haudokpagi thoramda Central Agricultural University ki Vice Chancellor Professor M. Premjit, Registrar Dr. K. Momosa, Director of Research Dr. C.A. Srinivasa Murthy na chingba miyakya na sarukya ke District Mapandagi lakpat longmi singda hidak kap na ba pam amadi fall army worm gi hidak singken thoke Professor M. Premjit na hauzik chuzak ta tariba fall army worm tilasi gi matang da thejinduna tilasina suzak khakta natana phau pambi da akaiba pirakadra haibadu yengshile Tilasina sokalakpa yaba singdagi ngakthoknaba honari haike Climate change lakpanina maruwaina nong tabagi sang handarakpa adagi temperature handalakpa sisu factor amani haina koi lawjiningi aseng badi hari bichin makala simaruwaina South America de hawrakanda ida Africa de yamna devastating pace oigre 48 hours ki data phawdadi hauji phawdadi rice the damage tawdri khaitang larval stage si instar taruk laiba singmaningda larval instar khar nouringai sidai dadi ngasai machinja si phangtabnina rice ki mana sidai da khajiktang nibing tawraga tawe du pura damage makti tawde Senapati District ki mafam kaya da su fall army worm na suzak pambi kayamarom amangata thokle haire District Agriculture Officer and Ashli Mauna Fongdorakpada Senapati amasung Kangpopi District ki mafam kaya yangsinbada tilasi taramba mafam sing thengnabaga loinana tilhat hidak sing sijinnaba haure punna hector chani nifumathoi dasmik amataretta hidak kapthokle haire Mission Organic Value Chain Development Northeast Region ki makhada Manipur Organic Mission Agency Momana paikhatliba program sing review tongnanaba Ministry of Agriculture and Farmer Welfare ki Joint Secretary Nirza Edidam na project sing yangsinkre Niminini ki khongsatta ngasi Imphal da thungnakiba Nirza Edidam ga loinana lakhiba official singna ngasi Moma ki project director K Devdatta Sharma ga agency asina paikhatliba thabak sing yangsinke Mantripukida laiba Diocese Social Service Society na puthokliba organic ki pothok sing lairiging ba maya lekai da laiba Rina Food Industries na puthokpa sakhauna saba chana ba potlam sing yangsin baga loinana sanjen thongda laiba organic outlets yangsin ke makhata na Central Agricultural University ki Pineapple Power Processing Unit yangsilaba matung CAU ki Vice Chancellor Professor M. Premjit yauna mifam amas pangthoke Moma ki Project Director K Devdatta Sharma Lamdamasida Mission Organic ki makhada anoba pothok sing project paikhatuna organic state mapung phana ohenduna value addition tawduna lomi singda kana hanba ngamgani haike Ministry of Agriculture ki Joint Secretary sina khoida thambirwa wafam si masi yam thuni yengjillaga yunbam khangdadna leiba posting sina pushalaga masida lemna tadana leibase tahandana afama mongda pukhallaga powder extraction tawraga mamal tangna mapanda line su puba yaba masi maina convert tawraga towa yana gi phigum si semgalo amadi yam thuna masida yengjillo haibase masi thambirami karimoi koina mathangi chahi bawda haibase koina tayap tawraga local entrepreneur gumba matik chaba kana umama masi ran tawanga mama tholok targadi koi kupna tanarga koi matam dugi oiba phigum singdu dal lepak ekoi warip singdu afabo oiba targadi pineapple grower khuding makki soidana afabo yani habse mase thamjani CAU ki Vice Chancellor Professor M. Premjit na Manipur ki organic oina puthokliba ki home yamna value leiba demand leiba maramna CAU ki scientist singna value added tobaga loinana ki home mahi powder da onthopngamle masi ministry da puthoktuna khanabada afaba ama oina lawduna masigi response phangle PPP model da pothok puthokpa haurabade punna kanaminagani haike
प्लान से मरम हाइफेट यंगनी मैं एप्रिशिएट तौर अथोब पाइनएप्पल पाउडर से मैं टेस्ट तौबी चाउना मैं स्कोप थमें यूनिवर्सिटी अखोनदी बिजनेस तौबदी यादबनीना फाइटो एक्सट्रैक्ट है कंपनी मीरी मोई अखोग पुलग पी मोट बिजनेस तौरकान मणिपुर की पाइनएप्पल से केजी 100 नत्रग मही कनो साम से अखोई पाइनएप्पल की पाउडर केजी 10 ओंथोगदे मणिपुर की पाइनएप्पल थारीबा लौमी इसिलि नाउसिंग से अदुकी मतिक योनबगी सिटबा खोटबा दु लैररोय हाइबेसिगी स्कोप ता अखोइना ngasiगी कनो से मोइस इनवाइट तौजबा Sinjak tami pal tang daba lamdam ama ohenna ba pali balenga kasina thabak thoram kaya paikaliba si lomi singda su mapung phane yohanduna ising amadi makoi gi tangai fadana changba polam sing watana pibiba lomi singna pamli lau ubana sada humudra mapung oiba sinfam oiriba kakjing khunaugi tarbus thaduna potok hena puthok liba lomi singna isingi awaba mayuknare organic ki puthok ninglabasu organic har gi mamal tangbana chemical fertilizer kaya sijnari hiram sida akhannaba paudam ama हौजे आइना लेजिनो फमसी तरबूज पुथोकपगे मणिपुर मियामना सखंगनखिबा कक्चिंग डिस्ट्रिक्ट की कक्चिंग खुनौगी चिंहाउ लोकल हैना खंगनबा तरबूज पाक्सन थारिबा लौमिसिंग मखोइना हारिबा तरबूज सिंग असि पुथोक मतदा मखोइना करी करी एफर्ट सिजने तरबूज सि थाबन मखोइदा सेनमिटलोन क्याम हेना हेंगली हाइबन सिंग खमिनरबि तंजादु खोय आइस्टिबिन लोकजोने आई मिंग मचाको कुमसिगिना कमाय तोगे खोय नोंगसि तादबिनिना असागी यो सिंगी अवाबसि खरा मायोने खोय अन पोसेसि समनमता हाइबदा खोय केजी मंगा तागद पोतो केजी अनि तार तो के होजे खिदा सिगी चांग केजी क्या होदिनो सी केजी अब मखाइ मसी इसिंग करिगो फंगम तारदि केजी क्या कि चाक सी केजी मंगा सिने कयम केजी मंगा ताम तादि अकोय केजी मंगा तार केजी मंगा समनमता हाइबदा केजी दि कुन पीरे खलसे अदि रुपा चामने अदु अरि सिर पीरे रुपा कुंथा देन पीथे कोई इसिंग वापनि माइरेम पांबी दिसिंग मचानी थाबदा माइरेम पम चंगवा हे बेरे इसिंग लांग लंबी दि लै अदु लैबे साइगी कोई तौबी दो हाइतारे कोई दाम मा फजना इसिंग जी स्टॉप तौबी व साबी बेताती और मयाम लोंबी बेदा जीवार होइदबने आई मैंगलम कुंजो आइरे लौसंग मोमने लौबो बदे सिने हेन काना बजाने लौ या तमने लौ मुवा इसिंगे दो इथैलो हुआ बायबो इसिंगे दे कोई उपाय लेत्रे तुरे म्या ओइबने इंजिन सिंगल लगा दम कोनबो गवर्नमेंट हजिक से कोई लौफम गुदिं गो लौ पारि मारि मंगा कुदिं के पुखरी मम तौबिरे देखो लौफम गुदिं थाबे याने आइना सिदगी आखोगी फार्म सिदगी आइना होलसेल रेट लौरगा आइना मुक योन माने असुमाइना फार्म तौरपसिदा अदुगी मतिक नुंगाय मरमदि मोरेदा चलगा 7000 एक्सपेंड ओइरगा 300 ना आइगी ओइबा अदुनदि आइगी इमुंग मनुंग मेंटेनेंस कोनबा कैदोंगैदसु ngamlaroi aduna expense karima fawba leitaba aduna business tauge haiba akhoi damakta de maina khudong chaba phangbase waidagi laiba phagni harsi kunchi nabje diamond ma khara yawi bi patas khara yawi patas no bilu ina khara yam number wen yawi pina area ti yam hanthali pina karigino organic harsi mapung phana sijinabagi pot leitri se chathok ki damak handabagi poibra natraga organic po harsing du marang kaina phangdabagi po na karigino masi phangi organ harsi khara mamanji खरतांग बाइतारे एरिया कोई सुपर मोइसने खर होम से मैमना होम से क्या सीन बेवाने से पार्टिन ची मंगा गुम चंगे लो संगमनी कोई पार्टिन बमा कोई केजी मंगा से सिरल पर लिसिंग चंगा भी लिसिंग चंगा से दिन से समन मत एरिया ले दी लो मराम हापुने मतम की ओइबा मखोइन पुथोकलिबा माइ मरोंसिंग असि पुथोकपदा माइ पाकना मखोइन खंजरिबा खलोनसिंग असि संगसिन बंगमनबगिदमक्ता अमदि लमदम मसिगी सेरमिटलोंदा हेना साखोतनबगिदमक्ता इसिंग मरांग काइना पिबिरबदि ऑर्गेनिक की अदुगुमलबा हारसिंग मरांग काइना लौमिसिंगदा अहुंगु ममलदा पिबिरबदि पालिबलेंगा सिना खंजरिबा चिंजाक मिपाल तांगदबा सेरमिटलोंदा हेना साखोतपा अदुगुमलबा लमदम मम ओहेनबा ngमगनि हाइबसि आईएसटीवी न्यूज़ की दमक ज्ञानेश्वर युमखाइबम कक्चिंग खुनौ चिंहाउ लोको Social Welfare Department Sinduna Sahi Taradagi Tarataru Fawda Leriba Angang Singi Numit Mangani Chupna Satagadaba Non-Residential Camp among Asibal Vavan the Hudu Kre Thoramaduda Social Welfare Director NZ Uttam Manipur Commission for Protection of Child Rights ki Chairperson Sumati Balana Maru Evamishingwena Sarukia K Angang Samaromna Sarukiaba Camp Haudopagi Thoramaduda Director Uttamna
nupi angang singna kudong sadaba amadi kudong tibat nanglaba matamda mating pangnanaba department na helpline hangdoktuna thamle mama mapa singna angang singbu maru mapang oina loinabaga loinana angang singna apam pamda phongdok saba yabagi mafam pibigadabani haike सिगुम्बा अंगांगी राइट पु खोंगाउनरबा नुपीगी राइट पु खोंगाउनरबा मतमदा कनागुम्बना थेंगनबीबा तारगदी खुदक्ता सोशल मीडिया दा फेसबुक दा व्हाट्सएप दा हेक्टा वायरल ओहनबीबगी महुत्ता आइखोइगी चाइल्ड लाइन लेरिबा 1098 दा फोन तौबियु नुपीगी ओरगना वुमेन हेल्प लाइन 181 दा फोन तौबियु नत्रगना डिपार्टमेंट दा अखंगबा मी अमदा पाउ पिबियु पाउ पीरबा मतुंगदा एक्शन लौरबा मतुंगदा माना पाउ दु फोंगबिरगदी ngasai mara leba mi dusu ngantana phagani aduga pau phong badasu pari ba mi dasu mai pak bagi pau oina success story oina phong dawri na nungai gani Manipur Commission for Protection of Child Right ki chairperson Sumati Balana angang singda lairik khakta takpi tambi batan natana extra curriculum activities sing yawhanduna makoida lairiba haithoi singthoiba sing uthokna bagi khudong saba piba changi haike Nifunipan Suba Base ki Forest Guard ki training loirba singi convocation thoram amanga se luang sangmom da leiba Forest Training School da pangthokre Director Forest Training School Manipur na sinduna pangthokibak nga sigi thoram aduda Principal Chief Conservator of Forest ki angami Principal Chief Conservator of Forest Wildlife cum Chief Wildlife Warden DJ and Anand Amadi Additional Chief Conservator of Forest Working Plant Research and Silviculture Dr. L Punimau na chingbana athoiba mithungnan sing oina saruk yake Nauna Forest Guard oina training pass tawraba mioi singda certificate amadi achamba kudol pot sing piduna pungning thawat ke Principal Chief Conservator of Forest ki angamina hauzik leiriba Forest Training School asigi mathakta matamga chunaba makhalgi khuchu khulai sing leiba anoba Forest Training School amasu sanaba project ama sembaloire Forest Guard ki training phangnaba singna makoina training manungda phanglakpa loksing mayam adu ningthina sejinnaduna singthaningai oiba mawongda thabak tawbiu haike With the knowledge that you have earned today throughout for the last 1 year, please perform your duties with discipline, with commitment, and most important of all, perform your duties with significance. Nagamapal dagi rims taba lambi asigi nagyetta miyam na chatnanaba leiriba footpath ta manak nakpada leiriba dukan amadi hospital singna khopsinduna makhoigi business tawbada nungainanaba chathariba asigi mayokta Manipur police na drive musathakre SP traffic Khoshnam Sharma gi miyeng makhada chathakiba drive aduda niyom kaina no parking zone da gari khamlamba sing fine thian ke footpath mathakta lanai mioi singna pot chai pasinba sing lokhat ke lokhalaba polam sing adugi marik chumba Caesar memo su pot mapu sing da pk ngasi phagat khiba polam sing adu hayeng court ta puthokani hairi Counselor loba class 12 ki exam da science stream da hum suba tarklabi Jasmine Haikru Jambu okpagi tharomama Moirang da leiba hotel illegals da pangthokre Moirang Multipurpose Higher Secondary School gi insolising amaga samapal marfudra mathoigi class 10 batch ki Friends Forever alumni na sinduna pangthokpa thoromaduda Jasmine haikibada Delhi University da makatam tharaba matungda civil service exam thaduna IS officer ama oina bahonagi haina khalli haike Moirang Kendra bu sakhotpa kendra ama ohenabagi wakhalolda Moirang Kendra Progressive Front pu saugatuna Nauna sanglaklaba Moirang Kendra gi kwakta tidim amade Moirang gi mafam kayadagi front asibu saugatliba mioi chama marfu mapan bu taramna okpaga loinana sakhot maikaida khananaba mifam ama pangthokre khanaba mifam ama pangthokre Moirang Kendra Progressive Front na sinduna Moirang da leiba INA da pangthokpa thorom aduda Kendra sida hana candidate oikiba Thongam Santi Singh Kwakta Municipal Council gi hana gi chairperson Samsera Bibi amade hana pradhan oiramba yauna mioi kyana saruk yake nauna sanglaklaba mioi singbo harauta yamna okay thoranga mari leinana Thongam Santi na haikibada isagi culture amade haurakpham mangsilaklaba matamda kanglup adu munkiga dauraba kuidrabani Moirangi culture yaudana Manipur gi itihas sagatpada mapung phade hainarabasu ngasidi Moirangi culture nongmagi mangsilakle masi Moirang macha ama oina tasengna ikaiba fawi haike saukhatpa lamdam ama haibasi isagi phangpham thokpa hak singsu tanba haiba mathau tai haike haukiba me taramathoi gi numidang da phayeng da mai chai haiduna lana pau pisilaga
Fair Brigade pu thawai usittaba mawngda chathakkiba thawong adu Fayenggi miyamna yaningde amadi thawong adu condemn tawi hairi iramasiga mari leinana ngasi Fayeng Gram Panchayat ki Pradhan Angom Ongbi Sama Sakhi gi yumda Paumisinga unaba mifam ama pangthokre ngasi Paumisinga unaba aduda chakpa Fayenggi khulakpat Ningthaujam Toyai Hanagi Minister Ningthaujam Biren Fayeng GP gi Pradhan Angom Ongbi Sama Sakhi amadi Fayeng Apunba Nupi Lup ki President Angom Toma Leina Chingbana saruk yakhe Hanagi Minister Ningthaujam Biren na numidang pung 13 taba aduwaida Fayengda Fair Brigade ki team ani haukiba me 13 da lakhe maduda leikai gi miyamna hanglubada Fayengda mai chakle haina lakpani haina phongdoraki hairi Fair Service ki miyoi singna phongdorakpagi matungina Khaidem Ranjan Kauba miyoi amana phone tawraktuna mai chakle haina pau pirakpani hairamki hairi Fayenggi miyambo Fair Service na lana uhannaba honariba miyoi ase Manipur Police ki cyber crime na thidokpiduna ain gi oiba thabak lokhatpiu haike Fayeng da mai su saktana mai chayena hajinba aduni lanna lamjing baduni akoina Fayenggi laigro sing amadi naharol sing imaiben sing satra satri marumupang Fayeng da leba praja pumana kandem tawi maramaduna maki mathakta karamba action lobigedagi habidudi cyber crime amadi intelligence amadi fire brigade ki sinau singna kap kupna thijin bamma mathok tai Pradhan Angom Sama Sakhina Makhata na phongdokibada lana pau pisilaga Fayenggi miyambo mixat thiba yaba thabak tawriba miyoi athuba matamda phaduna ain oiba Sairak Piu Manipur Fair Service na su asigumba thaudogase matungna thoktanaba phone tawrakliba miyoi sing ningthina verified tawiu lana pau pisiliba miyoi sing athuba matamda puthokpiduna Fayeng miyamda khanganbiu haike Sigumba yumpham yaudaba phone tawraga Manipur Fair Service ta kauraga Asigumba yamna thawai usittaba mawongda taromba thabak asigi matangda phone tawraiba mi si phajana thidokpiraga mahaki phangpham thokpa matik chaba dandi pihaningi Ingcholi Singama Tamapal ni Fumarigi Megi Tangkunda Japanese Landmi Singa Manipurgi Maibam Lot Paching dat Laktuna India ki Ningkha Tambagi Damakta Ahanba Yorokiba Numit Adubuning Singduna Ngasi INA Japanese Reception Association Maibam Lot Paching World War II Complex Nambol na Sinduna Maibam Lot Paching da Leiba India Peace Memorial War Complex da Haika Lekat Tamduna Pangtukre Tharamaduda INA Japanese Reception Association ki President L. Budasendra Singh, Vice President L. Bimol Singh, General Secretary J. Jiten Singh Yauna Association ki Atay Miyoi Singh Amadi, Malem Gyani Subalan Jaubu, Hakteng na uhoba ahalaman kaya susarug yake. Association ki Vice President L. Bimol na Laladuda Hakseng na yaukiba Amadi Madugi Maramda, Lairik Ama at Tubamatamda Putok Lagani Haike. Phumlo Gram Panchayat ki Pradhan Maishna Manigi Phumlo Mamang Lekai da Leiba Mayumda Sakangdaba Singna Bom Lang Sinduna Pokai Halamle Thaudo Singa Sinumidang Pung Taruk Makhairom Taba Matamna Thokibani Yumgi Thongal Maya da Pokaiba Aduda So Pandi Yahodre Yumgi Phaglang Amadi Tin gi Saruk Singda Amangata Thoki Kanana Karimarum gi Damak Bom Adulang Shlam Libano Haiba House Fabaki Oina Claim Taruk Palaitre Haukiba Thasiki Tang Taret ki Nungchilda Nambol Police Station gi Manung Chana Leiba Oinam Awang Lekai dagi Henam Robindro Kauba Chahini Futare Lom Suraba Mi Amana Nupi Masamabu Izat Manganaba Honarami Haibagi Mayokta Oinam Community Hall da Miyangi Oiba Mipam Ampang Tokre JSC Convener Mutum Roma Devina Asigumba Aranba Lisat Satpa Singbu Kulgi Miyamna Akanba Firep Logduna Robindro Bu Angi Oiba Sab Saba Tabak Lokat Piu Haike Loina na thuba matamda magi tawam thuba ko na rai tabadu tabiu khoina hana logjagiba tangtrom de tawjagiba meeting adu da tawjagiba loggiba ware badu hongba leijade khoina joination committee da nataba wangang sangang ngangakba thoglabadi maduju robindo da logriba ware pasimak logjagani Integrated Beekeeping Development Center Directorate of Extension CAU Imphal National Bee Board New Delhi ki Makhada World Honey Bee Day Central Agricultural University Iroi Semada Pangtokre Tharamaduda CAU ki Vice Chancellor Professor M. Premjit Director of Research Dr. Sri A. Srinivasa Murthy College of Agriculture ki Din Dr. A. M. Ganesh Murthy Director of Education Extension Dr. Ratan Kumar Saha Susaruk Yake Integrated Beekeeping Development ki Principal Investigator Dr. K. I. Singna Malengi Oina Umang Wamang Koksilak Padanatana Mahi Marong Chatok Koksilak Liba Asina Asi Kanbada Koyokatpa
tangai fadaba pandamda numit asi pangthokpani haike Vice Chancellor Professor M Premjitna Senthok lambi leitabadagi lairabagi pankai makhada wana hingliba lomising Senthok lambi fagatnabagi pambai asi Honey Mission paikhatlaba matamda ngamgani haike 33 by 11 kV mayang Imphal substation dagi 33 by 11 kV Iram Sifai substation phawbagi 33 kV transmission line hayeng me kunma thoigi ayupung mapandagi test charge tawgani maramaduna miyamna line manakta leiba uwa yandanaba amadi pamdaba thoktok thoktanaba line nakna yum kaina chingba sabat lepinaba Manipur State Power Company Limited Transmission Division gi manager gi charol amana khangalakle hauzi aten brem thalokjari Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Laiba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flat sing asibu lebining basingna, ngasing asimakling sinbiraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security, elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Comprehensive Concept School Sangai Pro Airport Mamang. School asina horpodagi hona council na lower exam sing amadi atopa board sing na sinba medical amadi engineering entrance exam singa mari leinaba study material piduna satra singu lamjingduna mai pak kaya purklaba school amani. Admission open class 11 science cum integrated course in medical and engineering entrance examination. Higher secondary exam the second position amadi NEET listing ani tara nipan ge state topper yauna position holder kaya puthokraba Brilliant School Malom amasung Uripok animaki admission form thazare position holder amadi non position holder singi special facilities su pizari. For details please contact office of the school. Digi Kaushal Amadi Qten Anina Khut Samnaraga. Everyone needs to learn digital Haibagi Pandamda digital marketing professional course singi admission hausare. Certificate asi government Sakanglaba Digi Kaushal gi Makha the Pibaga Loinana Facebook Google YouTube nasu Akhanaba certification pigani. Course asi 100% placement assistance legani. Akup Marogi the Mak Qten Technologies Private Limited Cocktail Branch Atanabi. Mem Higher Secondary School Gari na education gilam the sai kun surak pagi academic session listing ani taramapan kun gi class 11 science satra singi free admission pijari amadi registration hausare. Bakudong Sabasing 90 PC and above rupees 1 lakh plus laptop 95 PC and above rupees 1.7 lakh and a laptop ki study grant pizari. Breaking matung na mayamu taram nokjare makataba pauda awang nongpokta ahanbo oina Manipurda SP Robotics hangdoktuna hawgalagliba angang singbu tungi technology mapung phana lehnanaba robotics summer camp ama pangthuklagani hairi singjamai chinga makhong chongtham lekaida nongna hangdoklaba SP Robotics Imphal Center gi head Island Maibamna Malimgi tongan tongan ba mafamda center humdra manga hangdoktuna advanced learning center ama SP Robotics na hawgalagliba angang singbu intelligent leiba robot saba tambire Malimgi chawkhatlaba leibak singda tawnariba asigumna Manipur gi su anoba technology gi lam asida angang singbu changananaba center ase Imphal da hangbani haike Indian Army amadi PN Regional Institute of Skill Development anina puna sinduna
Morbungdal Laiba Jwalamukhi Battalion Posta Free Training and Placement Program on Hospitality Management Ki Tha Ahum Satagadaba Training Program ngasi Commander 59 Mountain Brigade Sanapati Brigadier Rafrup Singh Sena Medal SM Commandant 38 Assam Rifles Colonel Bimal Mohan Naithani PN Regional Institute of Skill Development ki Managing Director Sriman Wangkhairakum Amadi Joint Director Athokpam Brikamjit na Chingbana Athoiba Mithunglen Singh Oiduna Hudokre Training program asida Kangpokpi District ki tongan bamafam daki lakpa mahiroi nupi amadi nupa kuntra mangana saruk yare wangang kibasingna phongdokna kibada training program asina narol singda kanaba kaya piragani haina phongdokhe Imphal West Commando na Imphal manungda pamdaba thodok sing thoktanaba section thorang lokhalakpagi sarukama oina Thangal Kaitel amadi Pauna Kaitel gi akoibada leiriba Hotel Avenue Hotel Polo Inn Niran Lodge Hotel GM amadi Hotel Embassy da thiba homagi tabak chatakre thaudo oduda mi fami pundi yaukide Mrs. Asia Pacific 2019 Beauty Presenter India ki oina saruk yarubi Manipuri Ningol Adafro Selviana Mrs. India Asia Pacific Intercontinental 2019 Panglakpaga Loinana Ambassador Mrs. Asia Pacific Special Queen Award 2019 amadi Mrs. Supermodel Fangbangam Sangdam Nabasi Thasigi Taramari Dagi Taranipal Fauba Singapore Amadi Malaysia da Pangthukibani Sylvia Ngasi Imphal da Tunglakibaga Luinana BK Events and Entertainment Ki Managing Director Bomechan Khabana Sinduna Hotel Classic da Okpagi Tharom Pangthokre Sylvia Pangai Dagani Maki Masanupa Home Leire Maki Achievement Asi Maki Mapuroiba Imung Manung Amadi IAWA India National Director Gi Mateng Dagi Ngambani Haike Moirang Kanglirol gi Khamba Thoibi gi warida yumpham oiba Hemamsa Sobana iba Adon Khamba Iwanglon Thoibi Mingthon ba wari lairik ama Moirang INA Memorial Hall da Dr. KS Samungong na phongkre Thoramaduda Moirang Multipurpose Higher Secondary School gi Vice Principal KS Sanayaima Moirang College ki Principal oiramba Dr. AK Sundar Kumar Kumbi College ki Principal K Jugeshwar Moirang College ki Oza oiramba Y Modu Susarukya ke aiba Hemamsa Sobana mamangda direct ani phongkre GNM Nurse Training Center Churasanpur gi ahum suba batch nursing gi lamp lighting amasung oath taking ceremony Churasanpur da pangthokre Thoromaduda Principal Secretary held Bolnun Mang Bolnam DC Churasanpur Shamlal Punia Health Director Dr. K Razo Churasanpur District Hospital gi Medical Superintendent Dr. Jui Joint Director M Roma Manipur Nursing Council gi Registrar KS Ratna Susarukya ke Imphal Police Commando masung taruk suba Sam Rifles ki apun bakangbu amana khurai ning thobum tinsit rotta asat awok sing sek tobada PLA gi active member ama fare hari Police Department ki PRO gi cherol amana phagalaba me sigi maming wahengwam Bikram sei kuntra apokpa Kumar Sekmaijin mamang lekai dagini hari Manipur lengak na ing solusingani tarahumdoi gi me gi tang kunda kabo lekai da lengak ki 5-star hotel ama sanana bani haiduna mafam aduda leiramba yum sing takthokkiba numit asibu JSC against arbitrary displacement of Naga River Colony Kabolekaina Ain Thugaiba Numit Haina Palan Tokre Hari Hiramasi Matangda Manipur Press Club ta JSC co-convener Panti Gonmaina Media da Fongro Kibada Sawa Taurangi Mingda community kayana kundari ba mafamasida yamna nungsi haitana mamangi lengakna court ke athingba leirabasu maduki mayokta leptuna yum sing takthoke Matamaduda miyamna phangkiba chaina ngasi su koktri maduda victim oihoraba mioi manga ngasi di lekhidre mioi kaya amana yum leitana awaba mayoknare Supreme Court na hauzik su case ama sathari bani je sina miyam ga chumba phangriba fawba khona baga loinana numira sibu law breaking day amadi prayer day haina sai khudingi palan tawgani haike Justice pangna kaptuna kabole kai ge victim sing silairi dona asiguma mi singi de ma khoi Manipur da leiba ibung ipwa aduga right thinking individual kya na so mi sing adu ning sing bio sinimesi mokoi gi de ma prana tawbio Bisnupur Forest Division na Manipur Biodiversity amid National Biodiversity Authority na punna kusam na duna International Day for Biodiversity gamari lainana layek pa sangdam na ba ama Bisnupur da laiba District Forest Office Complex sa pangthokre Our biodiversity, our food, our health haiba hiram da pangthokpa layek pa sangdam na ba adu da class 6 tagi class 12 fawagi manung laiba mairoi singna kanglup ani thoktuna saruk yakhe
Kanglai Living Arts Kangla Manipurna Department of Art and Culture amadi Uchiwa Wangma Junior High School ga puna sinduna Nimit Kunnigi Residential Production Oriented Theatre Workshop ngase singjami chinga makhada leiba Laimion Art Center de Lucian Cray Thoramaduda Warepanaba Kanglai Living Art Uchiwagi Chief Advisor R.K. Rajendro Sana Filmmaker Oken Amakcham Theatre Activist Soibam Sa Indra Kumar Susarugya ke Workshop asigi production oina putokpa play Nura Santhale Bisu Utke Manipur ki mau sadagi lejarakhlaba folk dance yokhanaba pandamda atokpam khunau Art and Culture Academy Thaubalna sinduna set level folk dance festival ama atokpam khunau da leiba community hall da ngarang pangthokre tharamaduda khangabo kendragi hanagi MLA Okram Landhoni khangabo part 1 gi pradhan ningthaujam ongbi mala member ice ratna susaruk yake Royal Riders Manipurna Chatharakpa Taramatoi Suba Mahoksa Imaning Singh Tha 2019 gi sarukam oina Senapati District ki manung chana leiba ngari khulenda lemna layangbagi game ama nimit humni chupna pangthokre game aduda khunja chonggi mathakta layangbaga loinana hidak langtak sing su lemna fangan ke game aduda rider humpunipan Dr. Mari lab technician Marina sarugya ke khulya koibada u chara kayamarum su thake Royal Riders Manipur ki President Momo Laishramna asigumba lemna layangbagi game asi Royal Riders Manipurna chahi gi oina jingi manung hanjinba pafam kaya da pangthoktuna lakli makata na pangthokna na ba thorang su tawre masita miyamna riders singbu support tawiu haike Kanglai Park Calendar Board ki taramatoi suba mapok kumon thoram moirang leirak machinda leiba sikogi office ta pangthokre tharamadu board ki President Sairom Aham visit Kanglai Imaluf ki President R.K. Sanahanbi board ki advisor Akham Langol Susarugya ke Students Union of Kanglai Park Sukna ngasi moirang khomda leiba Samasaki High School konung mamangi Dame Sori Primary School amadi Wangkai Ningthem Pukri mapalda leiba Ramji Junior High School gi fibam yangsin kre School singasi yangsilubada amona kai langthokpham oiramba school gi campus ta hotel phamjinba suihing sumnaba kolu thamjinba kaya thengna rakhe Damesori Primary School da hotel phamjinba classroom da chuhing sumnaba kolu thamjiliba se lokthoknaba headmaster na JDO da haijakiba leire adubu ngasi fawba thabak oina pangthoktre Ramji Junior High School da mahiroi amata school karakpagi phibam urakhide school singasi gi hojik oiriba phibam masida mari leinaba singna miyeng changbinaba suki president Dana Kumar Ningthaujana phongdokle makhatana ate school singdasu yangsinkhigani hairi Ekoina sachaba thengjar pasi school ki property school ki lamda hotel sajanba adi school ki boundary maya da boundary manungda fencing na teisa da bana locality mayam na pata hoti langsanba madilang thopum oiba asi lengak na karimata miyang changdrabra advertise ki damak ta khalla kanda satra yamna leiba yamna phawai school sing na sanga ga advertise tawbugi mong si tokpio adugi muhutta asigumba na teisa da ba oja mayam leraga satra leitaba satra leraga oja leitaba amadi school ki building construction na teisa da ba phibam chadra school sing asi yangsin biduna afaba quality education pro ngamna hona bada mating pangbiu haibo phom chuki mai ke digi thamjari Lamda masida Catholic School na chatharakli ba thawng asi cultural imperialism gi thawng ni haina KCPM sina phongdorakle lubasigi military affairs ki secretary Lanchen ba mite gi cherola mana Catholic Education Society Manipur gi makhada tampakta leiriba institution khudingmakta lininga mari leinaba thabak amata chathaba yaroi admission da minority gi quota thambada kaide adubu lining da yumpham oiraga quota thambadi yaroi society asigi administration yellow mina paigadabani maramaduna Christian lining da yumpham oiba singda administrator gi khudong saba pigadabani haiba wareb lupna laure lupna thamliba wareb singa si chatnare haibadu Catholic Society na miyam da khangan gadabani natrabadi me kuntaruki ayuk pung manga dagi numit asigi ahing nongyai fawba general strike kogani hairi Tongan ba level da section officer dagi chief engineer thak fawba da thabak tawriba engineer singi yaifana bagi damak Manipur PWD Engineers Association kobalup ama semkhre additional chief engineer 2 and Suvasna chairman executive engineer Chandal division CS Vishwasan Rabu secretary oina khankhre hauzi amuka na ten brem to lojare In the position of what is that UIS na yamna chobu thodang ma lobiki UIS ki study material sumte series yamna janaki UIS ki class chang na ne yobna ingon da yamna kala ba mo la kadare ba SSLC examination sin ke prepare ta wi ba sin results so do UIS ta thada ba thana so come and be a part of UIS
Panacea Coaching Center, the best and the only trusted coaching center in Imphal. Panacea Coaching Center gi oja singna aina exam gi sem saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki. SSLCE thagadava singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class 12 pass out natra. Thabak thibadi kyam koira. Khang khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuntra ni panda gi horaga sel kaya ma line tan biar bane. Akupa maro gi damak pizari ba phone number amadi website asidagi khangbi biar gani. The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart key, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Notice the Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. India gi ahanba National Award Government of India na piba Silver Dew. Makhal suna leijare half liter 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State Takiel da contact tobiu. Greenery e-motor ki nungairaba pausel miyam da pijariba khudungchaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhalgi gari macha ama hekta launabagi loan ki khudungchaba pijari asita sunatana mafam asida phangniba e-auto rickshaw gi oina su loan ki khudungchaba pijari adona deposit tawiraba matungda atenba numit kharan gi manungda apama gari lobi bayarga ninga simaklang sinbiro aikoi gi address Greenery e-motor Kaisamba Junction Churuchanpur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu break matungda mayam amukhana taram nokchare makhataba pauda ngasi nungsil pungani makhairom taba duwaida Technopol district ki ngaimun khulda electric na chingbadagi mi ani laikhidraba mi ani adudi ngam kholal chai kuntra apokpa hemkholun amasung jamin tong hauke chai kuntra manga apokpa jamkhogin hauke more ward number 8 dagini Moirang Kendra gi manung chanba Kwakta Gram Panchayat amadi Kwakta Municipal Council gi oiba tha taruk chukna sathagadaba remedial coaching class ama Kwakta High School da hodokre Chief Minister na Lamda Masida Education gi lamda ehenba mieng thamduna lairik yengminasi haiba slogan gi makhada paikhalakpa program gi sarukam oina pangthokpa coaching class hodokpa gi thoramda Mobes ki Assistant Project Officer Muhammad Alam Ajad Moirang College ki Associate Professor Muhammad Rafi Shah coaching class adugi coordinator Fakar Udin chingba mi kyana saruk yake apunba mahiroi chahum romna saruk yaduna sathagadaba coaching class adugi matangda coordinator Fakar Udin na coaching class asina tuition toba ngamjadaba mahiroi kayada chauna kanaba pibaga loinana education gi lamda khumang chaukshinba ngamle haike Throne of Grace Theological Seminar Hyderabad na Donor of Ministry gi makhada Christian Apologistic ki thesis da Christian lining gi luchingba pastor homda Doctor in Ministry gi degree kusinakre Adim Zati gi Amity Hall da pangthokhiba thoramda Doctor of Ministry gi degree pangkraba sing adude Reverend Minthang Pastor Haishnam Rakhon amasung CM Joini ngasi thoramada Christian gi chanabi isai nongmai amadi Bible paduna nauna degree phanglaba ahungi damak thongni khe Gangte Students Organization Delhi Joint Headquarter ki thakta upgrade tobaga loinana
Benjamin Kangtebu President T.S. Jamin Thangjombu General Secretary oina khankre. Tarasuba Sector Assam Rifles Somsagi Makada Kuntaresuba Assam Rifles na Sinduna Wino Bazarda Career Counseling Seminar among Pangtokre National Youth Awardee Oiribat North East Youth Foundation ge Founder Ranjan Kumar Barwana Speaker Oikiba Thoramaduda Mahiroi Chahum Kuntra Humdoina Saruk Yake FCI Godown gi Sinmi Singi Kusuman Matamga Sana na Pifam Thoi Haina United People's Front UPF Manipur na Fongdokle Contractor na Sinmi Singi Interesta Matamga Chunaba Kusumal Pibiduna Awang Mathakta Ikai Kumnabiba Utpifam Thoi Manipur Miyam gi Interesta Thabak Shuriba Sinmi Union gi Mihu Singna Contractor ga Yanaba Purakpiu Hari Hausi Sanabag Pau Lobirase Ngasigi sana bagi pauda Kangpupi district ki Karong Sigi Manungchan ba Lungtin block ki Khul Humputaruk na saruk yaba ahan ba Lungtin block sportsmate ngasidagi khula sigi ke Hangsing ground hokre Unity True Sports haiba team da football team Humputaruk na saruk yaduna chatagadaba meda sigi hokdopagi thoramda Karong Sigi MLA DD Thaisi PDCC ki chief advisor N Rajendro Molkon gi ADC member Pautinlun Chongloisu saruk yake N Rajendrona Kuki Frupna Hauzik Mangjil Thana Saukalagibasi Atopa Frupna Tamjaningaini Secretariat Yauna Manipur gi Maru Oiba Luishan Kayana Frup Asina Makok Thongba official Oiduna Lebak Ngakpada Achobo Thodang Laure Sana Khonabagi Lamdasu Maru Oina football Masanada State Amadi National Thaki Sanare Kaya Thorakpasi Apaba Khongthangni Haike Tekcham High School ground as a Tariba Manga Suba VSO Trophy Ging as a Sanakiba Suba quarter final match da Samfabi FC Sapamna Maira FC Tekcham Bugol and Amada Toiduna semi-finals and Cray. Tobala Toko Makale Kaida Satariba Hanba Saida Trophy Ging as a Sanakiba Hanba match da USFC Sangayum Pamna Young Star FC Sangayum Pambu Gol and Amada and Iswa match da Ofa Pungrong Bamna YDA Haukabu Gol Manga Amada Toy Cray. Tenta Kongbal Multiplex Ground as a Tadiba Takwa Trophy Ging as a Sanaki Bahan match da Ragu FC Tentana A2 Patsoy Bibu Goal Home Amadatoy Cray and his match da NYPC Tawal Ningom Bamna 7-star Langtabalbu Goal Home Amadamaiti P Cray. Japan da Pangtugadoriba World Sub Junior, Junior, Senior, Amasung Master Men and Women Unequipped and Equipped Band Press Championship ta India gi mo sinduna saruk yananaba Manipur gi sanaroi sanasam chawba ngasi Imphal thadokre magna Sub Junior Equipped kilo yangkhani thoigi Kanglup ta saruk yagani Championship asida mai paktuna Manipur gi mingchat purakpa oirashanu haina All Manipur Powerlifting Association na yaipa paujel piri July Tarukta Nipan Pauba, Telangana, da Yankumdo Suba, Mr. Asia, Masung Taramatay Suba, Mr. World Yaunanabagi, Indian Trial da Sarukyananabagi, Manipur Team Git Trial Selection, Amat June Mapan, Nomajing Mitkinung Tilpung, Anitaba Matamda, Amba Office, Kumalampak, the Pangtokadari. Makatawa Sanabagi Pau, wearing Tozam the Gamuk Fangigani. Kunmathoi Super Salience Cup Veteran Football Tournament ki ngasi sanaki ba match singda BDBFA Bisnupur amadi KBFC Konthokjam mai pakre Salai Holding Private Limited Manipur na sponsor toraga Manipur Veteran Football Association Mapal Kangi Bungna Sinduna Tha Sigi Tang Mari Degi Team Kunmathoi na Group Mari Thongna Khaidokuna Imphal gi Mapal Kangi Bungna Sathariba Kunmathoi Super Salience Cup Veteran Football Tournament ki ngasi sanaki ba ahanba match da BDBFA Bisnupur na BSO Khongjom Circle bu goal ani amada maithibu pikhibani BDBFA Bisnupur gi mai pakhib gi goal ani edu Kiran Kumar na match ki kulumdoi subamadi yankhai manga suba minute sankhi match asida maiti khiba BSO Khongjom Circle gi amatangar ba goal aduna CI Tilak na match ki yankhai manga suba minute sankhibani
Anisuba match ki sanakibada KBFC Konthokjamna Singtam Sangaphambu goal taruk amada maiti pikre. KBFC Konthokjamgi mai pakipgi goal singadu CIS Anand Kumar na match ki mapal suba kuntramathoi suba kuntranipal suba madi kuntramapal suba minute goal mari sanki. Atopa goal ani aduna M Bisorjit amadi Naipu Komna match ki taramari suba madi kunmanga suba minita sankibani. Match asida maiti kiba Singtam Sangaphamgi amatangar goal aduna Nogen na match ki nipum doi suba minita sanki. Sathariba tournament asigi hayeng ahanba match oina ABFA akampat amadi amba Sairap Court ka sanagani. Anisuba match ta NCBFC Surasanpur amadi FC Aimi Game Village ka sanagani. Nipal suba mangsa tabam iboyai mamadi puinabati memorial sahi yang kaya madi humpugi likam knockout kendra west kang tournament ki ngasi sanaki match ta thangmaiban kendra kangkhutna khundrak pam kendra kangkhut pamai tipi kre Manipur kang association gi mieng makhada singjamai kangkhutna sinduna tha sigi tang tarani thoidagi kangkhut tarani thoina group mari thongna khaidoktuna singjamai kangchang da sathari ba tournament asigi ngasi sanaki match ta thangmaiban kendra kangkhutna khundrak pam kendra kangkhut panjal koni thoi tarani thoida mai tipi pikibani ahanba hapta thangmaiban kendra kangkhut amadi khundrak pam kendra kangkhut panjal taret kapkhi. Hayeng match lairoi tournament asigi mathangi match tha asigi tang kunithoi da ya school kendra kangkhut amadi kaisam thong kendra kangkhut ka sanagani. Asian Football Confederation AFC na Asia gi lebak khudimakta football masana sakhol handuna malim gi lebak singa sangdam na bangam na pandam amagi makhada leptana lisang sina sayola masumna pangthuktuna lakpa AFC Grassroots Day gi thoram Manipur dasu All India Football Federation gi lising makhada All Manipur Football Association sinduna tha sigi tang tarahom digi Manipur gi tongan mafum singda sayola masumna sathar khiba thoram ngarang Imphal gi mapal kangjebungda loisen khre. Thoram masida All Manipur Football Association gi makhada hangliba tongan ba grassroots football development program gi center singi coaches sing amadi masing yamlaba angang singna saruk yakhi amaromda pangthokiba thoram masiga mari lenana hana football sanaramdagi potharaba ahal oiraba nupi football sanarusingi oiba football exhibition match amasu pangthoki amaromda thoram masiga mari lenana football guidance club Imphal SWC Khongman Atom Lera Center for Medical and Cell Representative Union Imphal Medical and Cell Representative Association of Manipur na sinduna free health checkup amadi medical camp ama SWC ground Khongman Atom Lera ta pangthokre camp asida nupamasa amadi nipi maza sanari samag yankhai romna saruk yakhi. Thoram masi Nongbram Playground da Nongbram Football Club na sinduna pangthokhi thoram masi da pigliba angang sahi taruk tegi trahomdoi phapi nupa masa amadi nipi masa yankhai romna saruk yakhi. Grassroots Day gi thoram masi DSA Kakching na sinduna association asigi ground su pangthokhi pangtholiba thoram masi ga mari lenana senior amadi veteran team anina football exhibition match amasu pangthokhi. Eastern United Sporting Club na sinduna tha sigi tang taramapal dagi team kuntrama thoina group nipal thokna khaidoktuna EUSC playground na sathariba taramari suba Telo Joint Cooperative Farming Society Limited Trophy Lamai Kendra madi Khundrakpam Kendra Village Wise Men's Open 7 set football tournament ki ngasi sanakiba ahanba match ta Lucky Star Asan Bigaina 7 star Sinang Konbu goal taruk marida maiti pikre ani suba match ki sanakibada Saijang FC madi CSY UC Salo goal ani sanaduna draw satkre ahum suba match ki sanakibada YMC Haraurongna YPF Yangang Popibu goal ani sinoda maiti pikre. A squad pasway amadi lasal lemapopam sathariba Nepal Super Star 11 7-man aside open football tournament ki semi-final sangre. Educational Social Organizing ESO Club Bamdiar Makhalekai na sinduna mamang thagitang kunipal dagi team kuntre na grum Nepal thongna khaidoktuna club asigi ground sathariba tournament asigi ngasi sanakiba ahom suba quarter final match ta A squad pasway na All Men's United Garibu goal ahom anida madi mari suba roiba quarter final match ta lasal lemapopam na FC Asan Bigay Bugol mari sinoda maiti piduna semi final sangkibani tournament asigi hayeng ahanba semi final match soina RFC Khamnam Nirak amadi ESO team A Bamdiarga sanagani.
FFCC ang tha na sinduna tha sigi tang taranipal dagi tim kunna group nipal thokna khaidoktuna club asigi ground satriba ahanba Y Bizen Memorial Steleven Village Open 7 set football tournament ki ngasi sanakiba ahanba match ta CMC sangam dabina SWYC sarang patpu gol ani sinoda maiti papikrai ani shuba match ki sanakibada WYC wangkhem amadi NPC Nongbram gol amabam chanaduna draw sakhi ahum suba match ki sanakibada PYC Phaudelna apuko poiro khongjinbu gol ama sinoda maiti papikrai Thagachari boyai makha tawa pawda nga sinong magi oiba inga sagi paw Environment Director ki pangki banga si yoi kiba ay nga sama di nuju ki pawda khwai di ki sa kiba Celsius degree kutra mga dasmik taret mari khwai di ki ingba Celsius degree tara mga dasmik mga taru Nuchita ya wising madigisang maximum dasa da mariputra matoy dasmik mapal taret minimum dasa da kontra matoy dasmik taret nipal oiki ngasi nong chukide Haujaroi bada maroi bapaw amukhana Fall Army Worm na atay pambi singda sokalakadra haina CAU na tizinbagi thabak chathare Manipur da organic pakhaliba project sing Ministry of Agriculture and Farmer Welfare gi Joint Secretary na yang kre adi jinjak tami pal tangdaba lamdam ama uhenna ba lenga pakhaliba thabak ase lawmi singda su mapung phana yaholo pamle Sigana dia STV na pizza pa matang solution jare miyang tabi ba singba mukahanna urum jare